India ki state khudingmaktagi lakpa MP singi mamangda Manipurgisu MP leiri haiba uttuna lagliba December mari dagi hogadoriba parliament ki winter session asida Manipur da thokliba irang asigi marik chumba paodam thamduna khanagadabani haina social activist Mahesh thorongchamna phongdokre wafam asing asi Mahesh masagi mayumda pangthokiba paugi mifam amada phongdokkibane mangna makha taraduna Manipur da thokliba irang asi state issue ama oidre national issue ama oirabanina Sigi Mari Dagi Hogadoriba Parliament ki winter session asida India ki state khudingmaktagi lakpa MP singi mamangda Manipurgisu MP leiri haibagi daita punamak lauduna Manipur da hojik tangdu leitadana leiriba asigi marik chumba paodam MP singda khanganduna mapandagi changsilagliba afaba makhalgi khulai paiba terrorist group na landarakliba asida akanba action lokhatnaba parliament ta pukhatuna khanagadabane kuki militant singna landarakpadagi mayum maikei thadokuna lanjena relief camp ta miyoi kaya ama masagi maramda refugee amagom leiri karama matamda ing tappa puraktuna masagi mayumda hanjagani haiba maikei kaya dagi wahang hangnari tampaki mafam singda santi leibadi malhanba adubu khangowdana hekta khulai paiba singna landarakpa asina miyamda santi asi tasengna leiribra leitribra haibage chamamnaba lehele hairaduna ngarang maktadasu Manipur gi mafam kharada mapandaki sangsillagliba terrorist group singna afaba makhalgi khulai sing paiduna landarakpa leptre Home Minister Masamak Nasu Action and Aggression Leire Haikiba Lekre Masi Punamak Khangna Hojik Fauba Khulai Paiba Sing Asigi Mathakta Action Amata Lokhatriba Asi Karimaram Gino Karigino Haiba Asi Achauba Wahang Ama Oirakni Haike Mangna makata kibada lamda masida thokliba irang asida kuki khulai paiba singna chatharakliba lamhen tu henba miot binai asi schedule caste riba mafam singdana ayambo iramle maikei kayadagi wakat lakpadagi National Commission for Schedule Caste che thakibadagi matung inna report chani ga yankhai humdoi leramke National Commission for Schedule Caste ki Assistant Director Gulshan Kumar Pahadana Paukum Pirakpa Matamda, Manipur Police ki Maikei Amadi Lengaki Maikei Digi Hariba Wafumasi Achumbani Haiba Kangbang Amlabanina, Iranga Siloishinaba Akanba Action Lokatpam Tokle Hairaduna, Togliba Iranga Sigi Matangda Manipurgi Mahut Siliba MP Singna Handak Pang Tokadoriba, Parliament ki winter session Asida Pukatuna Kanagadavani Haiba Wafam Sutamke. Tumba chaba khangdre lariba mayam se aduna tasengna sigi mainly solution se handaki lakliba winter session akoigi December ki tang mari dagi hodoriba parliament winter session parliament ki session sida akoigi si state issue su oidrabanina national issue su oirabanina akoigi home minister masana su pangiba oirabanina external aggression leire haigrabanina si parliament da puthuoga khanaraga strict action ama ek amai makhala tawraga anyhow force naraga koi sigi leiriba sophisticated weapon pariba mapandagi changaiba koigi terrorist group sing dagi militants group sing se makoi strict action lokhat pada kai kai balai sigi puthok na ba akoi aina kanna concern mioi sing da koi haijari akoi na MP budi mayam leire ministers budi mayam leire akoi Manipurgisu MP leitabrane akoi Manipurgisu inner outer loi MP leiriba ngatani adudi akoi mingonda budi hayan na budi akoi takshan gani tauri ado akoi isagi laina akoi na akoigi MP inner oiro outer oiro Manipur mai chai haibase tha mayam sujal abani makoi di udabraba adu taragadi makoi ubam thoi aduna hujik leiriba sida makoi na parliament hawdopam change aigi yumdo mai chai ko complaint ID akoi na police station da na akoigi Nuaitaba Tudu Mi Mahalam Bagi or Nuaitabi Tudu Topakanda, complain over me Machangeva, complain on Torakan, a fire palakanda, Mido Papa Punbato Duri Logi Matunina. Do I know Parliament so Akoilam no Mai Chaiko, Akoyum se Mai Chaiko, at the Kuki militants in Suman Landara Iko, City Community Amagi Madam Nate, City External Aggression Chang Abaniko, Kuki militants in Suman Chanjel Aga, innocent civilians, Suman Taureko, see state issue Nate, national issue Niko, see Parliament and Law Bomb Changeba.